ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯕꯥꯁꯤꯈꯣꯡꯒꯤ ꯃꯐꯝꯗꯅꯤꯀꯣ ꯃꯌꯥꯝꯅ ꯕꯥꯁꯤꯈꯣꯡꯒꯤ ꯃꯐꯝꯗ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯅꯔꯛꯄꯗꯣ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯖꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯈꯔ ꯁꯨꯝ ꯄꯥꯎꯗꯝꯖꯒꯦꯀꯣ ꯑꯍꯥꯟꯕꯗ ꯑꯥꯗ ꯕꯥꯁꯤꯈꯣꯡꯁꯦ ꯃꯌꯥꯝ ꯂꯩꯍꯥꯎ ꯐꯕ ꯂꯝꯅꯤ ꯍꯥꯏꯅꯕꯅꯤꯀꯣ ꯕꯥꯁꯤꯈꯣꯡ ꯂꯩꯍꯥꯎ ꯐꯕ ꯂꯝꯒꯤ ꯍꯧꯖꯤꯛ ꯀꯣꯕꯤ ꯑꯥꯗ ꯄꯥꯜꯂꯤꯕ ꯀꯣꯕꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯦꯟꯅ ꯂꯣꯏꯅꯃꯛ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯍꯩ ꯃꯔꯣꯡꯈꯩ ꯂꯣꯏꯅꯃꯛ ꯃꯌꯥꯝ ꯃꯍꯩ ꯃꯔꯣꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯌꯥꯔꯦ ꯂꯣꯏꯅꯃꯛ ꯇꯛꯇꯅ ꯌꯨꯝꯁꯦ ꯁꯦꯝꯒꯠꯅꯔꯤꯀꯣ ꯑꯥꯗꯁꯨ ꯌꯨꯝ ꯑꯋꯥꯡꯕ ꯑꯥꯗ ꯂꯩꯁꯦ ꯑꯁꯤꯁꯨ ꯃꯊꯛꯁꯤꯗ ꯑꯍꯣꯕ ꯃꯐꯝꯁꯤꯡꯗꯨ ꯑꯩꯈꯣꯏ ꯇꯦꯞ ꯄꯥꯏꯔꯒ ꯃꯦꯟꯕꯒꯤ ꯃꯃꯤꯅ ꯎꯕ ꯐꯪꯉꯤꯁꯦ ꯁꯤꯗꯩꯁꯤꯗ ꯁꯦꯂꯣꯇꯦꯞ ꯄꯥꯏꯔꯒ ꯁꯦꯂꯣꯇꯦꯞ ꯍꯥꯏꯕꯗꯤ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯃꯌꯥꯝ ꯒꯝ ꯌꯥꯎꯕꯗꯣ ꯑꯗꯨꯅ ꯅꯞꯄꯗꯨꯅꯤꯀꯣ ꯑꯍꯣꯕꯗꯣ ꯑꯩꯒꯤꯁꯨ ꯌꯨꯝ ꯍꯣꯍꯧꯔꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯩꯒꯤ ꯌꯨꯝꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯄꯅꯤꯀꯣ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯝꯃꯤ ꯅꯣꯡꯁꯦ ꯈꯔ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯌꯨꯝ ꯑꯃ ꯕꯥꯁꯤꯈꯣꯡꯒꯤ ꯃꯥꯏꯀꯩꯗ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯨꯝ ꯑꯃꯁꯨ ꯁꯤꯌꯔ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒꯤ ꯌꯨꯝꯗꯨꯅ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯁꯤꯒꯤ ꯌꯨꯝꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯅ ꯑꯩ ꯏꯌꯥꯝꯕ ꯑꯁꯤꯗ ꯋꯥ ꯄꯥꯏꯔꯒ ꯂꯩꯕꯤꯔꯤꯕ ꯏꯌꯥꯝꯕꯁꯤꯒꯤ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯅꯤ ꯑꯩ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯆꯔꯛꯄꯅꯤ ꯏꯌꯥꯝꯕ ꯌꯨꯝꯁꯤꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯪ ꯃꯌꯥꯝꯗ ꯄꯥꯎꯗꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯣ ꯏꯌꯥꯝꯕꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯚꯤꯗꯤꯑꯣ ꯀꯥꯞꯆꯕꯅꯤ ꯃꯌꯥꯝꯗꯁꯨ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯅꯕ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡ ꯃꯐꯝ ꯁꯤ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤꯔꯤꯕ ꯈꯔ ꯁꯥꯐꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯪꯅꯕꯗ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒ ꯂꯩꯊꯣꯛꯄꯤꯒꯅꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯄꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯀꯥꯞꯆꯔꯛꯄꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯊꯣꯏꯗꯣꯛꯄ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯀ ꯁꯣꯝ ꯅꯥꯀꯟ ꯑꯔꯥꯞꯄ ꯍꯥꯏꯗꯤ ꯂꯧꯕꯨꯛꯁꯤꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯇꯩ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯏꯇꯥꯝꯗ ꯇꯥꯝꯅꯩ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤ ꯌꯨꯝꯁꯤ ꯑꯃꯨꯛꯇꯪ ꯆꯪꯖꯒꯦ ꯑꯉꯥꯡꯁꯨ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤ ꯉꯁꯤ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤ ꯂꯥꯛꯆꯔꯤꯁꯦ ꯈꯪꯅꯕꯁꯨ ꯂꯩꯇꯦ ꯑꯗ ꯃꯌꯥꯝꯅ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯅ ꯈꯪꯅ ꯆꯥꯟꯅꯕ ꯈꯛꯇꯗ ꯆꯠꯄ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄꯗꯨꯃꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯗꯤ ꯈꯪꯅ ꯆꯥꯟꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯆꯩ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯁꯤꯃꯁꯨ ꯄꯤꯖꯔꯤꯀꯣ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯀꯤ ꯌꯨꯝꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯐꯛꯈ꯭ꯔꯦ ꯉꯔꯥꯡꯒꯤ ꯅꯣꯡꯂꯩꯗꯨꯅ ꯑꯗꯨꯝ ꯐꯛꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯁꯔꯨꯛ ꯈꯔꯗꯤ ꯂꯩ ꯑꯌꯥꯝꯕꯁꯤꯅ ꯍꯧꯖꯤꯛ ꯋꯥ ꯑꯃ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯋꯥ ꯑꯃ ꯄꯨꯔꯛꯄꯅꯦ ꯑꯌꯥꯝꯕꯁꯤꯅ ꯋꯥꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯝꯇꯪ ꯍꯪꯖꯒꯦ ꯏꯌꯥꯝꯕ ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯀꯟꯅ ꯁꯨꯕꯤꯔꯤꯀꯣ ꯀꯃꯥꯏ ꯏꯌꯥꯝꯕꯩ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯍꯥꯟꯕꯗ ꯏꯌꯥꯝꯕ ꯆꯤꯇ꯭ꯔꯕꯤ ꯃꯐꯝꯁꯤꯅ ꯄꯥꯟꯊꯣꯏꯕꯤ ꯕꯖꯥꯔꯅ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯕꯥꯁꯤꯈꯣꯡ ꯄꯥꯟꯊꯣꯏꯕꯤ ꯕꯖꯥꯔ ꯍꯧꯖꯤꯛ ꯋꯥꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯔꯨꯕꯅꯣ ꯋꯥꯁꯦ ꯑꯩ ꯅꯍꯥꯟ ꯃꯣꯏ ꯃꯈꯥꯔꯣꯝꯗꯒꯤ ꯂꯩꯔꯨꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯀꯩ ꯁꯤꯖꯤꯟꯅꯒꯦꯅ ꯍꯧꯖꯤꯛꯁꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯆꯥꯛꯁꯪꯒꯤ ꯖꯒꯥꯁꯦ ꯀꯔꯣꯝ ꯅꯥꯀꯟꯅꯣ ꯆꯥꯛꯁꯪ ꯖꯒꯥ ꯍꯥꯏꯁꯦ ꯑꯣ ꯁꯤ ꯆꯥꯛꯁꯪꯅꯦꯕ ꯆꯥꯛꯁꯪ ꯆꯥꯒꯦꯅ ꯇꯧꯕꯅꯤ ꯁꯥꯔꯝꯕꯅꯦꯕ ꯑꯣ ꯑꯁꯤꯗ ꯇꯤꯟꯁꯦ ꯇꯧꯔꯒ ꯈꯥꯖꯤꯜꯂꯒ ꯁꯤꯗ ꯂꯩꯔꯒꯦꯅ ꯇꯧꯕꯅꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯣ ꯑꯌꯥꯝꯕ ꯌꯨꯝꯒꯤ ꯃꯊꯛꯀꯤ ꯖꯤꯡꯒꯁꯤꯃꯗꯤ ꯑꯌꯥꯝꯕꯅ ꯍꯨꯒꯠꯄꯁꯨ ꯌꯥꯎꯔꯦ ꯖꯤꯡꯒꯁꯤꯡꯁꯦ ꯄꯨꯡꯍꯣ ꯍꯣꯔꯦꯅꯦ ꯁꯣꯝꯒꯤꯅ ꯋꯥꯡꯒꯤꯗꯤ ꯈꯤꯇꯪ ꯐꯕ ꯃꯥꯜꯂꯦꯕꯀꯣ ꯑꯁꯣꯝꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕꯁꯦ ꯑꯗꯣ ꯃꯅꯨꯡ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯃꯊꯛꯇ ꯏꯆꯥꯒꯩ ꯃꯥꯜꯂꯤꯀꯣ ꯏꯇꯩꯃꯒ ꯏꯆꯥ ꯃꯁꯛ ꯑꯝꯇ ꯇꯥꯛꯄꯤꯌꯨꯅꯦ ꯃꯊꯪ ꯏꯆꯥ ꯅꯨꯄꯤ ꯑꯍꯜ ꯑꯣꯏꯗꯣꯏꯔꯣ ꯃꯥꯅ ꯏꯇꯣꯟꯇꯣꯝꯕꯤ ꯃꯥꯅ ꯑꯍꯟ ꯃꯥꯅ ꯌꯥꯏꯃ ꯃꯥꯅ ꯑꯇꯣꯝꯕ ꯑꯁ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯇ꯭ꯔꯦꯅꯦ ꯅꯣꯏ ꯑꯣ ꯏꯇꯩꯃꯩ ꯃꯤꯡꯅ ꯀꯩ ꯀꯧꯕ ꯏꯇꯩꯃ ꯁꯤꯒꯤ ꯑꯋꯥꯕꯁꯤ ꯇꯁꯦꯡꯅ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯨꯔꯁꯨ ꯌꯥꯗꯕ ꯑꯋꯥꯕ ꯑꯣꯏꯕ ꯀꯞꯄꯦ ꯑꯩꯗꯤ ꯉꯔꯥꯡꯁꯤ ꯏꯆꯥꯈꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯉꯥꯡ ꯏꯆꯥꯎ ꯃꯌꯥꯝꯁꯤꯒ ꯑꯁ ꯑꯝꯇꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯈꯤꯌꯦ ꯑꯗꯨꯗꯗꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯈꯤꯗꯦꯕ ꯈꯔꯗꯪ ꯑꯩꯈꯣꯏꯒꯤ ꯀꯣꯜꯍꯤꯡ ꯀꯥꯕꯁꯤꯡꯒ ꯈꯔ ꯇꯠꯄ ꯆꯥꯛꯈꯨꯝꯒꯤ ꯈꯔ ꯇꯠꯄꯗꯤ ꯍꯦꯟꯅ ꯇꯠꯇꯦꯕ ꯁꯤꯗꯤ ꯑꯁ ꯁꯤꯗ ꯂꯣꯏꯔꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯑꯉꯥꯡꯈꯩꯁꯨ ꯇꯨꯝꯃꯝꯒꯅꯤꯀꯣ ꯅꯨꯃꯤꯠꯇꯣ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯉꯔꯥꯡꯗꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯑꯣ ꯉꯔꯥꯡꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗ ꯃꯇꯧ ꯀꯔꯝꯅ ꯈꯥꯡꯕꯤꯒꯦ ꯌꯨꯝ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯦꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ
กันตาเลยบสิได้ ยุ่มมาตุ้งกับตุ้มเลยอ่ะอ๋อไว้ตุ้มรีวิวเนี่ยเลียตุ้มจัดสิ เบนตาสิได้คุยแค่คนทับมายามเลยดนะ อ่า สิเสียคุยแม่จะมัมจ้าเลยว่าหลักติงไอ้ที่ว่าที่ปุ่นเลยว่าคนเลยบอกว่าจีน่ะ โอ้สิละอ่า สิบ่ใส่สารรับได้ว่าเนี่ยว่าคนแม่นไทยสิ โอ้ย สิมาคุยแม่จะจงขลังมันสิตู่ตัวเลยคนอีสานพี่อันนี้ไม่ยาเลยอ่ะจบว่า โอ้สิละยาเลยป่ะ มองจะยาเลยอันตุกดีสมน้ำคมเตยด้วยตัว หลั สั ก ง ไปอยู่หลักไปอยู่ตุ้มจัดสิไว้ตุ้มรีวิว อันตุกดีหุ่มมาดิอ่างมาดิเจ สมอิมุงได้เลยรู้ป่ะเนี่ยบ้าซิมเจ้าสมัครกำลังด่าชมกันจังโง่นะจังฮันเลยไม่มาดิเจชมจังโง่ไปอ่างหิงวันอันดูแต่ชมได้หมดได้สินี่ โอ้เอาวางลงกาสินะตั้งซับพับอ่ะ อ่า ช่วงกันกาสิได้เลยหูปเนี่ย ก้าวไปบีบะ โอ้เอาตัวเอามาฆ่าสิสิ่งเลยจังคุยตัวเรานี่นะในคมไหนหน้าไอ้ตาเลยก่อน พาวจะรวยจัวเลย พอสุดๆเลย อ่า ลมตาเฮ้ยสิดี รวยยังไง เขาจะนกไปแล้วตะโนไปเลยตีตัวนี้นี่ยามวะ ไม่ได้ตัวป่ะเนี่ยอิมุงกี่พาวจริงๆนะเชื่อเงามุงไล่แล้วก็มองกิมาป้านะเชื่อเงามุงทีเล่จะพี่จะไปเลยแต่นะ อะไรยามว่าจริงก็สิ่งที่ดีกำไมนะจริงก็น้ำหุดสินบีกันตัวนี้ว่าจากนั้นดัมบูโนอินาตัวบีก็ได้ทูบกิสิกำไมตัวนี้ยมสิเลยพยานนะว่าให้ตาเลยก็รำมงแต่สินบีกันนะพลานตัวบีรี ก็เลยนะมันใช่ไอ้เจ้ผู้หญิงที่เลยจริงนะสมนักเป็นจากเชียงใหม่ อาจจะขันตัวไปมันทำมาใส่เสียสมมติว่าเขาเลยเสียกันดิ โอ้งั้นสิเรียนสิยามหุดตัวก็สิมาฆ่าสตาร์มันดีกว่า เรียนแต่มาคุ้นกันเลยจะเรียนยามเจ้าไว้บ่ใช่เจ้าเรียนเจ้าไว้บ่ สู้ป่ะ อ๋อเอาดูเขาทารักปนเนี่ย มึงตากันนะมึงตาอยู่ที่กูเป็นเนี่ยกันตัววิดีโอหันตะกี้สิอย่างมันตาย ตัวจริงก็สิยามป้าจริงก็อุ้ยเดี๋ยวต้องท่าดีเนี่ย ชมหนักกันแต่ชมเนี่ยก็ตัวชมเอ็งมีที่ยังอยู่ เป็นที่ตูกะ จริงๆคุยกี่กันนู้นโอ้ยบ่คุยกี่ลำพังโอ้ยดูสินี่ยามมาตัวปนเนี่ยไอ้ พาวแต่ที่นั่น โอ้ยเนี่ยตัวให้ยมจะตรงงานนะสุดเลยเดนะพมุงก็สิสุดโอ้ยลุกไปก่อ ลูกไปเลยบ่ เลยไม่ยากเลยเนี่ย ก็ สิ เลยยาสิ สิงเจ้ามันรู้มาขลังจะเปิดที่สิจิกาเดี๋ยวมาที่ถาดก็จะทำโอมาที่บ้านเลยสิเลย พี่ผมจ่าเลยเป็นมันนั่งการนั่งไกลด่านั่งกะชมนักกันดูสุดตุ้มบ่าไอ้เลยคุ้มเลยช่วยกว่าโอ้งร่างเรียนตากประตูนั่งกระโดดนักขันเชิงฉันบ่ากี่บระกี่เดียโอ้โอ้โอ้ชมนักกันกี่เอาวางลงทางภาษาเนี่ยเรียนยาวแต่บ่กว่า ไม่เนี่ยหุ่มก็สิเด้นะมาข้าววอมเด็กมาข้าวหุ่มก็สิดามาข้าวมีจักรมาเตะเสียสิโชคเตะบ่สิได้ไล่หิบมวยเสียงอะไรสิได้เห็นอยู่ โอ้สกังโซ่หูดิเจ็บพาร์อะดูก็จริงก็สิไปแบบขดประตูแล้วก็ที่เห็นอ่ะโซ่เป็นสู้ยอมไปยัยบ่กว่าจริงก็ไปแต่นะขดตั้งที่ต่อหูเลยก็ไม่นั่นก็ดียาเลยยามันร่างยานไปมองตัวให้ไปตั้งไม่ยามแต่ ยาวจะสิได้ ใกล้จะไปแล้วก็ยันปีเก็บอะไม่ยามร่างคุยแต่ว่าที่เพียงตัวนี้ให้ไปตั้งชั่วโมงวินาทีก็สมัยนั้นสีเบาไปแต่ว่าเป็นนังกีให้ไปตัวร่างยุ่มจะไปแต่น่าไปยาเลยอะดูแต่โอ้อะดูมาทักตัวการกะเอ้ยอัสโอ้ประเด็นที่ยันมินนะบ่โอ้โอ้ไปขัดตนะบ่โอ้สิได้เลยสิได้เลยจุ่มจุ่มอะดูร่างไปกี่ตรงกันนี่จุ่มมินี่บักทางกันแล้วกันนี่บ่โอ้ยโอ้ยพี่ผมจ่าดิเฮ้ยก็ไม่ตรงนี้สิดีขนาดนั้นก็ดีมันเต้นก็ดีปังบีเราไม่ยามเมื่อกี้งั้นสิเผาหัวสิเผาก็ได้แต่หังบลักไปแล้วไหมไอเดี๋ยวด้วยมาฆ่าตาบัตรบักทรมสิ่งไปวันที่ไปข้าลักคิดด้วยนี่กว่าเอาตัวแกมกุยจังด้วยเนาะตัวข้างเดไปวันเนี่ยบ่เอาด้วยสู้หัวสิใช่ใช่น่ะไอดีตุงชันจะเริ่มเปอร์เซ็นต์พัมเด็กยามันน่ะเต็กต่อก็งำนั่งดีคนน่ะวิริยามันน่ะสู้คนน่ะริสิฮาน่ะตุงชันจะเปอร์เซ็นต์พัมเด็กอวยก็ด้วยเนี่ยบ่กว่ายามาไกลๆทบักทรมก็ดีไปบีกันตัวป่ะ
ꯆꯦꯛꯀꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯗꯨꯅꯤꯅꯦ ꯑꯗꯣ ꯆꯦꯛꯀꯤ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯄꯣꯟꯇꯦ ꯌꯨꯝꯁꯦ ꯍꯥꯟꯅ ꯂꯣꯏꯁꯟꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯑꯉꯥꯡꯈꯩ ꯏꯇꯩꯃꯁꯤꯡꯁꯦ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯄꯣꯊꯥꯖꯔꯤꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯨꯝꯒꯤꯗꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤꯗꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡꯅꯤꯀꯣ ꯉꯔꯥꯡ ꯏꯌꯥꯝꯕ ꯅꯨꯡꯁꯤꯠ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯏꯁꯥꯗ ꯐꯥꯎꯈꯤꯕꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯜꯂꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯉꯔꯥꯡ ꯏꯁꯥꯗ ꯐꯥꯎꯈꯤꯕꯁꯦ ꯀꯩꯅꯣ ꯋꯥꯔꯤꯗꯣ ꯑꯝꯇꯪ ꯂꯤꯕꯤꯌꯨꯅꯦ ꯑꯩꯅ ꯈꯟꯕꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧ ꯀꯥꯟꯗ ꯂꯦꯟ ꯇꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯤ ꯈꯜꯂꯦꯕꯀꯣ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯀꯥꯏꯗ ꯊꯝꯃꯒ ꯑꯩ ꯂꯩꯗꯣꯏꯅꯣꯁꯦ ꯁꯤꯗꯪ ꯈꯜꯂꯦ ꯑꯇꯩ ꯈꯪꯗꯦ ꯆꯥꯕ ꯊꯛꯄꯗꯨꯒꯤꯗꯤ ꯀꯣ ꯑꯔꯥꯏꯕꯅꯦ ꯑꯗꯨꯒ ꯃꯣꯏ ꯂꯩꯐꯝꯁꯦ ꯀꯃꯥꯏꯅ ꯂꯩꯍꯟꯒꯗꯒꯦꯁꯦ ꯃꯁꯤꯅ ꯌꯥꯝ ꯀꯟꯅ ꯈꯜꯂꯤꯁꯦ ꯅꯣꯡꯁꯦ ꯂꯦꯞꯄꯤꯈ꯭ꯔꯒꯗꯤ ꯈꯤꯇꯪꯁꯨ ꯁꯥꯐꯅꯤꯀꯣ ꯅꯣꯡꯁꯦ ꯂꯦꯞꯇꯧꯗꯤ ꯃꯥꯟꯗꯦꯅꯦ ꯍꯟꯗꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯅꯣꯡ ꯇꯥꯗꯧ ꯃꯥꯜꯂꯤ ꯅꯣꯡꯁꯦ ꯂꯩꯔꯤꯅꯦ ꯃꯍꯩ ꯃꯔꯣꯡꯁꯨ ꯑꯗꯨꯝ ꯊꯥꯕꯤꯕꯅꯤꯅ ꯑꯗꯨꯝ ꯃꯍꯩ ꯃꯔꯣꯡꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡ ꯇꯥꯛꯄ ꯃꯥꯜꯂꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯁꯦꯕꯣꯠ ꯈꯔ ꯊꯥꯏ ꯁꯦꯕꯣꯠ ꯁꯒꯥꯏ ꯁꯥꯁꯤꯔꯅ ꯋꯥ ꯈꯔ ꯂꯩꯖꯔꯨꯕꯅꯦ ꯑꯩꯈꯣꯏ ꯈꯨꯔꯥꯝꯗꯒꯤ ꯑꯗꯣ ꯁꯦꯕꯣꯠꯁꯤ ꯉꯔꯥꯡ ꯂꯦꯟꯗꯨꯅ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯂꯣꯏ ꯇꯠꯈ꯭ꯔꯦ ꯍꯋꯥꯏ ꯑꯄꯥꯟꯕꯉꯩꯁꯨ ꯂꯣꯏꯅꯃꯛ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ ꯀꯣꯕꯤꯒꯁꯤꯁꯨ ꯂꯣꯏꯅꯃꯛ ꯐꯣꯂꯥ ꯁꯥꯔꯦꯅꯦ ꯌꯦꯡꯕ ꯌꯥꯝꯕꯗꯣ ꯑꯁꯤꯒꯤ ꯇꯤꯟꯁꯦ ꯉꯔꯥꯡ ꯐꯛꯈꯤꯅꯦꯕ ꯁꯤꯅ ꯑꯁꯤ ꯈꯨꯟꯖꯜꯂꯤꯅꯦ ꯑꯃꯨꯛ ꯌꯥꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯁꯨ ꯃꯇꯤꯛ ꯆꯥꯕ ꯅꯠꯆꯗꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯆꯔꯤꯁꯦ ꯑꯩꯁꯨ ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛꯁꯤ ꯑꯗꯨꯝ ꯇꯧꯖꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯉꯔꯥꯡꯁꯦ ꯈꯨꯗꯛꯇ ꯑꯋꯥ ꯑꯅꯥ ꯅꯪꯂꯕꯁꯤꯡꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯡꯕꯤꯌꯣ ꯍꯥꯏꯕ ꯃꯤ ꯃꯁꯤꯡꯅꯗꯤ ꯍꯦꯜꯂꯛꯄ ꯑꯩꯈꯣꯏꯅꯗꯤ ꯄꯥꯡꯕ ꯉꯝꯃꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯆꯠ ꯇꯥꯔꯒꯁꯨ ꯀꯪꯅ ꯆꯠꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯒ ꯑꯩꯈꯣꯏꯅꯁꯨ ꯉꯔꯥꯡꯁꯦ ꯖꯤꯄꯦ ꯅꯝꯕꯔ ꯑꯃ ꯍꯥꯞꯄꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣ ꯑꯩꯈꯣꯏꯅꯁꯨ ꯑꯋꯥ ꯑꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯤ ꯁꯦꯟ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯔ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯍꯪꯕꯤꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯒꯤ ꯂꯤꯄꯨꯟꯗꯣ ꯆꯦꯠꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯤ ꯄꯤꯖꯒꯗꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯅꯗꯤ ꯀꯩꯁꯨ ꯃꯤꯑꯣꯏꯕ ꯃꯤꯅꯨꯡꯁꯤ ꯍꯦꯟꯅ ꯅꯛꯁꯟꯅꯕ ꯉꯝꯗꯧꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯪꯅꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦꯗꯤ ꯁꯨꯃꯥꯏꯅ ꯍꯪꯕꯤꯕ ꯂꯥꯛꯄꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯦ ꯁꯦꯟꯒꯤ ꯅꯠꯇꯕ ꯁꯦꯟꯒꯤ ꯅꯠꯇꯕꯗ ꯃꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯀꯩꯅꯣꯅꯦꯕ ꯍꯪꯗꯣꯛ ꯍꯪꯖꯤꯟꯅꯦꯕ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯀꯅꯥꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯗ꯭ꯔꯁꯨꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯩꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤꯁꯨ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯉꯁꯥꯏꯒꯤ ꯗꯝꯕꯨꯔ ꯂꯩꯕꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯈꯩꯁꯤꯒꯤ ꯑꯆꯥꯄꯣꯠ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯡ ꯆꯥꯛ ꯋꯥꯟꯕꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯌꯥꯝꯗꯦ ꯃꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯦ ꯏꯌꯥꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯠꯁꯤꯟꯅꯖꯒꯦꯀꯣ ꯌꯥꯝꯗꯤ ꯂꯨꯄꯥ 1,000 ꯈꯛꯇꯅꯤ ꯏꯌꯥꯝꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯥꯗꯕ ꯑꯣꯏꯁꯅꯨꯀꯣ ꯏꯌꯥꯝꯕ ꯃꯇꯣꯝꯇ ꯅꯠꯇꯦ ꯇꯥꯃꯤꯟꯅꯔꯤꯁꯦ ꯑꯋꯥꯕ ꯄꯨꯝꯅꯃꯛꯅꯦꯕ ꯋꯥꯃꯤꯟꯅꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯇꯝꯕ ꯃꯐꯝ ꯈꯔꯗ ꯆꯠꯆꯔꯒ ꯃꯇꯦꯡ ꯈꯔ ꯁꯨꯝ ꯄꯥꯡꯖꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯏꯆꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯂꯩꯌꯨꯀꯣ ꯕꯕꯥꯅ ꯌꯨꯝ ꯁꯦꯝꯖꯤꯜꯂꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯑꯩꯈꯣꯏꯅꯁꯨ ꯅꯪ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯈꯔ ꯁꯨꯝ ꯊꯝꯖꯔꯝꯕꯅꯦ ꯌꯥꯝꯅ ꯁꯦꯝꯖꯟꯃꯤꯟꯅꯔꯁꯨ ꯂꯥꯛꯑꯣ ꯋꯥꯗꯨꯃꯗꯤ ꯈꯥꯏꯕ ꯌꯥꯎꯔꯝꯃꯒꯦ ꯂꯥꯛꯑꯣ ꯑꯇꯩ ꯌꯥꯎꯗ꯭ꯔꯁꯨ ꯂꯥꯛꯑꯣ ꯁꯤ ꯄꯨꯔꯥ ꯂꯩꯈꯣꯝꯁꯦ ꯂꯨꯝꯃꯦꯍꯦ ꯈꯨꯒꯥꯁꯦ ꯂꯣꯏ ꯕꯜꯂꯞ ꯂꯩꯈꯣꯝ ꯑꯩ ꯉꯁꯥꯏ ꯈꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯁꯤꯔꯥꯅ ꯕꯨꯠ ꯇꯣꯡꯉꯛꯁꯤꯔꯥꯅ ꯑꯗꯣ ꯌꯥꯔꯦꯗ ꯀꯩꯗꯧꯋꯦꯒꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯨꯝझꯜꯂꯛꯑꯦ ꯈꯣꯡꯎꯞꯁꯦ ꯑꯩꯁꯦ ꯕꯨꯠꯁꯦ ꯉꯁꯥꯏ ꯑꯩ ꯇꯣꯡꯒꯦꯗꯤ ꯈꯟꯖꯕꯅꯦ ꯑꯗꯣ ꯇꯣꯡꯉꯅꯨꯅ ꯇꯝꯃꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯁꯦ ꯀꯌా ꯊꯣꯛꯅ ꯈꯥꯏꯗꯣꯏꯅꯣ ꯏꯌꯥꯝꯕ ꯄꯤꯛꯑꯦ ꯑꯆꯧꯕꯉꯩꯅ ꯈꯤꯇꯪ ꯆꯥꯎꯈꯠꯄꯅ ꯑꯍꯨꯝ ꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯄꯤꯑꯒꯅ ꯊꯣꯛꯑꯒ ꯂꯣꯏꯁꯤꯟꯒꯦꯕ ꯈꯪꯄꯣꯟ ꯅꯣꯏꯗꯤ ꯂꯩꯈꯣꯝ ꯈꯣꯡ ꯇꯣꯠꯇ꯭ꯔꯣ ꯑꯩꯒꯤꯗꯤ ꯂꯣꯏ ꯅꯞꯁꯜꯂꯦ ꯍꯥꯏꯕ ꯏꯁꯤꯡꯅ ꯌꯥꯔꯣꯏ ꯀꯩꯅꯣ ꯆꯩ ꯇꯧꯔ ꯈꯦꯠꯇꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯕꯤꯕꯤ ꯅꯪ ꯀꯅꯥꯒꯤꯅꯣ ꯅꯣꯏꯒꯤꯔꯥ ꯃꯃꯤꯡ ꯀꯩ ꯀꯧꯋꯦ ꯑꯆꯧꯕꯁꯦ ꯍꯥꯏꯔꯛꯑꯣ ꯉꯥꯅꯨ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯣ ꯍꯦꯃ ꯅꯪ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯣ ꯑꯗꯨ ꯉꯥꯅꯨꯁꯨ ꯊꯣꯟꯒꯗꯕꯅꯦ ꯉꯥꯅꯨ ꯃꯃꯤꯡ ꯊꯣꯟꯅꯕꯅꯤ ꯅꯪ ꯂꯨꯅ ꯇꯧꯗ ꯇꯩꯅꯤ ꯉꯥꯏꯈꯣ ꯏꯌꯥꯝꯕ ꯑꯩ ꯅꯦꯠꯂꯛꯀꯦ ꯅꯦꯠꯂꯒꯗꯤ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯅꯦꯠꯂꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯅꯦꯠꯂꯣ ꯂꯥꯛꯑꯣ ꯅꯦꯠꯂꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅꯤ ꯅꯦꯠꯂꯒꯗꯤ ꯀꯟꯗꯣꯏꯅꯦ ꯑꯄꯪ ꯂꯥꯛꯑꯣ ꯅꯦꯠꯂꯣ ꯁꯤꯗ ꯁꯣꯝ ꯅꯥꯀꯟ ꯅꯦꯠꯂꯣ ꯂꯥꯛꯑꯣ ꯇꯥꯔꯣꯏꯍꯦ ꯀꯩꯗꯧꯕꯩ ꯇꯥꯗꯣꯏꯅꯣ ꯅꯦꯠꯂꯣ
Tale. ไอ้สุเนตลิสิดีเนตโลเฮเนตโลคุดสำนักเนตโล Ma, kara noy bin. น้อยนี่คุดสำนักเนตโลน้อยน่ะทูน่ะเนตลิงไงยุ่มเสทูน่ะสาบลอยด้วยนี่อปังก็อีโน่นเฮ้ Diga bong tale bang ham dikasida. จิงกะเล่บ่ว่าแล้วสิจิงกะเล่เลยสิเดีย Kara wali. แค่วัดลีอ่ะแกวัดลีเก Yang wali. กะกานะไปชาบปิรัมมันเนี่ยดูเลยอยู่หรอกกว่านั้นนี่กว่าน้อยนุงลาก็ที่นี่มาทั้งเนี่ยก้างขาตัวสุดลูกโกแค่ว่าเลยก้างขาตัวสุดลอยวะ Kamu kalau buta. ก้างขาเลยกุกตุกไก่แต่ที่ยาเราเป็นนักต่อไก่ตัวดียานตาเดให้น้อยอยู่ดิ Kore kong kamdala loy. ไก่น่ะทาว่ากุกตะ Dibo. คลิปบน่ะทำด้วยป่ะโอ้กำไมนะให้เรางานเรียนตากุกตาเปล่างานเรียนตัวกำไมตัวอี Tale. น้องวันตาเนี่ยกุกตะปานบรอ Pande. ไก่ตะปานลิงจมตะก็ปานบรอ Aduh kore kita we aduh aku mau. อิสวันนี้ได้เรียนตากไปมีแต่งานอย่างกับในน้อยที่กระลำกับตรงนั้นเรียนตาแบบอันนี้กับเนื้อปะนี่ Kapti kapti. Canunge. Aku ay kapti ay kapti. Ah. Wanda kita udah. อ่าเอาไปมานั่งมันนิ่งขนาดฮันตาโรเซ่นักคงโชกันนี่เสียขลับทโรไอ้จุขลับทกเกนั่งจุขลับทโรอย่าเร่เนโลกัลเล่อะไรเนี่ยโทมจะละอดี หนูป้าหมวยไปมาทกเตยมาสุ Lamhin ba di ahan ko pang gawang. อ่างางนี่แต่ละ Kang Kang datay. Ano lon chan sama hay din. ข้างตะเตยนี่ว่าไอ้ยังเข้าทางกันแล้วก็โค้งนั่นเนี่ยตัวนามันที่มาไอ้คนกูไม่ตะป่านนี่ทางเจ้าตัวเอ้ยไอ้เขาก็เนี่ยหรอ ไอ้เจ้าแข่งไอ้เจ้าแข่ง ไม่ตะกับคนละกันนี่ยงเซ็กซ์หรอค่อยยาวเลยมาไม่อุ่นทุ่งนั่นหรอมาปังกันครัชชนที่ชัวเลยว่าเซ่ ทางหายแก 뭉보 시파이 빨라. ไก่หนอมีไรวะลาเซ่จริงอ่ะเฮ้ยสวยนี่ก็ทางโยมันนักตะเลยก็รู้ทางโยมันนักเลยก็รู้ได้ตะเลยก็นมารุ่ยนะทางมายาหนักทุระดีซุ่มใจว่าเสดุนั่นนี่ซุ่มใจโชกันนี้น้อยโทขัตั้งทางกับพี่โรเต้มาซีกันสิไอ้เขาก็จริงอ่ะยามะดำยาวนี่อะไรยาวนี่ยาวตัวนี้ทางเรามาต้นยาวเลยนะสิได้ต้องยาวละใช่หรอตัวผมเลยตรายามสมจำบะมาเต็งเอาสมปังจารมันนี่ละมาขัดตาหน้าแม่ตัวปั๊มเดือดสู้ยกสินจันทร์บุพนัสจักยามมาดูทุนอ่ะโดยฉันบิโรโคมสิ ไอ้รุ่นจำถูกจ้ะ ยานี่จำถูกปฏิจำถูกเลยกี่ไอ้ชมนับสลักโค้งลุมสลักปะตัวยานี่ไอ้สมัยเราทุกเจอแล้วก็ทุกอย่างไอ้โค้งมักสลัดดิขัดแต่เล็กปะของนักชานี่คู่กาที่เข็มตกแต่จ้ะยานี่โดยฉันบิโรยามมากี่ตัวทุกไอ้กี่ตัวเลยไอ้ทุกข์กี่กว่าอย่าบ้าทำงานเลยสิว่าสิการอะไรกันเนี่ยโอ้ยใช้แต่หมกจะเตาเลยดีวะ